पुन्ना चिंगमैरोंग लोमदा थौरक्पा कार अनीनी अमने हेनकटनबो होने स्पीड तो यामना कन्नख्रे लंबी फाबगिरा अथो अकाई लेब्रा नत्रगना हिरोबे लमजेन तानरिब्रा अमना अमदै हेनकटनरकपनी ताना सु तरंग अमदा सेरान तुरान सोरोक लोमदा मखोंग हेंजिल्लुरे वाना ngairakpa kuina khauranglakpa saktam ama oknarubaki masa kainoma tawkhrabani ngauri ngauri khongthang chingsin khimale sorok lomda gyan tahaudre masaso kardu masu paisilaklibani thomge khitang sungai rore phire pana lawbaga tamna suwakha khangsing singkibaga chongthorakhibani matai romda naksilakpaga phire pana su khudang pharaga chingsinkre sor thattawa mikupni hanna tuna yinglamda kardu masu thokre laihauba ani dugi mihuldudi swarga matek ama koirubagi thamoi mapada dhon thilakli aphing aphai oina phire pasu soibanga mathoklam labadi khanbadata hina maklap nikre tamna gi lengsum ani duda makhut ani magna china baisin nungsa thina jaiki male namit na su amtha isi kaigino tamna su second amani sor matat holi siramni da khalli thangnaba mikupta phire pagi athauba mi ding mirairam sapam hongi chairakpa mi da saukre aina sirage na chongsin brose nangdong na mathong hoktaba wakhal chendi hairaga saurapa sahumda makhut ka phat kan thoklam gam chatkre car da suka khatkre phire pada hanna phok yinglamda thauki ba car gi maning yinglaga mihul fata hori bisum laiba pulak samjina ki hena nupi haisidi nupini sokla phau mari tawi haiduni tamna na utlamba dasa ama samna da litlasi phau oinara wararop chatkre makhwang makhut loina netlaga yetki khutsa marina laibakta sru sunali makho thoktana su khan khimale kamai ngangdani masi lucifer se masai dei wana ngai se egi wakam ta tada mana thopom sawar chatkre ngasi de tension dani mayumdagi thorakpa mapaga kharani ngai sangdana kre ngasai mana tamna na thabak halak toba timing adaida una hongnaba mafi hongla thorakpadani machagi security kam boss oiriba mapana mangolda santri dara leiramle phiri pasu makhong phaba ngamhauda fatek thongjal kan thore mapana mangolda nga thoiramgani khaludabana makhong chakleblaga pisum sukhi as taramale hannatuna machada yingda kaino asaide kai satoino khuzan kakna hangakpani phiri patapna mapagi mangda lepi hidak amta leiruge kai hidak nangdi hairaga non khatuna marau leine yengkhalai amadu su mapaga michana bangamda ORS kari fat non khatuna hairakpani dairya tawre ORS leibu satpada seliba fizuldo America phuk satpa yarani mapana hairakpaduda phiri paso masada hairap yengthasai haisu haibani nanman kre khara so the slip shirt brown color ama litli trouser white ama setli slip on loafer brown ama ga tongi aduge hina post taribana makhut yeta masana na siriba silver color ki Rolex ki gari duni masadu masumanam maha inung nushina chelhallaga thorakpani nan sunan da bayambrado nupi manang chatpani pandam machada pisum sukre miding na yeng pisum laiba khusukti phiripaga onthokna manakre nasadu naribani babtaw asopo mafamda hanjinna amuk sokero doctor na haibo asu khara lo force movement torukino gari thoba yaroi phare babung fabagini aina chatke haise nan khaidi aisu haididana aini yaroi haidi yaroi aigi su thabak leibagini nangi thabak do hojikti yakiroi phire pa khoirang khoi sauna ragli ai jalani pandam majada yaningdaba khonphamda chaiba ngang bhaurei nasa khara leng mangamakpaga handak ahing tumina gate gi gari thodokpa ai khangamoi haina khanbra ai se huran ba kayamana kai technique sizinai khangaga laaba misakni ko no ngalamdai da halakpa natro amukka hanjilaga suadi nupidu nang kandori bro nupidu mantra hai bro mana sor kambada nang yanawa phajini hai bro fire palukham hai pe na laga usittaba sunata ifong na wa thopta aina chali singdo no mata thengnarakti
ꯄꯣꯊꯥ ꯌꯥꯗꯕꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯃꯩꯉꯥꯜ ꯌꯦꯡꯉꯨꯏꯅꯤ ꯌꯨꯝꯗ ꯀꯥ ꯃꯅꯨꯡꯗ AC ꯍꯥꯞꯄꯁꯨ ꯅꯨꯡꯁꯤꯠ ꯐꯪꯗꯦ ꯃꯥꯏ ꯊꯣꯡꯒꯥꯜꯗꯣ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯌꯥꯝ ꯀꯥꯏ ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯁꯤꯗ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯒꯨꯝꯁꯤ ꯐꯤꯔꯦꯞꯄ ꯇꯥꯏꯃꯤꯡ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤ ꯄꯥꯈꯠꯂꯛꯄꯅ ꯑꯩꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯁꯤꯗꯩ ꯅꯨꯃꯤꯠ ꯍꯦꯟꯖꯤꯟꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯔꯛꯑꯅꯤ ꯅꯪ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯣ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯒꯁꯨ ꯍꯥꯏꯅ ꯁꯤꯡꯅꯔꯨꯔꯦ ꯃꯤꯅ ꯋꯥ ꯉꯥꯡꯅꯔꯣꯏꯗꯕ ꯅꯨꯄꯤ ꯊꯤꯕ ꯌꯥꯗ꯭ꯔꯣ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯦ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯪ ꯅꯁꯥꯁꯤ ꯀꯌꯥꯝ ꯌꯥꯝ ꯑꯣꯠꯈꯤꯗꯧꯔꯤꯒꯦ ꯁꯪꯒꯠꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔ ꯃꯥꯜꯂꯦ ꯑꯆꯔꯥꯁꯨ ꯄꯥꯏꯊꯣꯔꯛꯏ ꯃꯔꯛꯇ ꯊꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯈꯥꯝꯖꯤꯟꯕꯁꯨ ꯉꯝꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯐꯤꯔꯦꯞꯄ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯒ ꯃꯤꯠꯆꯥꯅꯗꯨꯅ ꯄꯥꯕꯨꯡ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯤ ꯀꯌꯥꯅꯤ ꯂꯩꯕ ꯃꯈꯜ ꯁꯨꯅ ꯃꯔꯛꯁꯤꯗ ꯁꯨꯞꯅꯒꯤ ꯃꯤꯁꯛ ꯑꯃꯈꯛꯇꯪꯅꯤ ꯑꯩꯅ ꯄꯥꯝꯖꯒꯦ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛꯁꯨ ꯄꯤꯁꯨꯝ ꯁꯨꯛꯂꯛ ꯄꯥꯕꯨꯡꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥ ꯁꯛꯌꯦꯟꯕꯤ ꯀꯌꯥ ꯑꯩꯒꯤꯅꯤ ꯑꯄꯥꯝꯕ ꯈꯜꯂꯨ ꯍꯥꯏꯅ ꯄꯨꯔꯛꯂꯁꯨ ꯑꯩ ꯁꯛꯌꯦꯟꯕꯤꯁꯤꯡꯗꯨ ꯌꯦꯡꯅꯕ ꯃꯤꯠ ꯄꯥꯟꯗꯦ ꯑꯩꯕꯨ ꯂꯥꯏꯔꯣ ꯅꯪꯒꯤꯗꯃꯛ ꯁꯣꯔꯥꯔꯦꯟ ꯀꯃꯥꯏ ꯆꯠꯂꯨꯗꯧꯔꯤ ꯃꯇꯦꯛ ꯑꯃ ꯄꯦꯔꯥꯁꯨ ꯇꯣꯡꯉ ꯄꯥꯏꯈꯠꯂꯨꯔꯁꯨ ꯁ꯭ꯇꯦꯇꯣꯁꯐꯤꯌꯔ ꯂꯥꯡꯈꯠꯄ ꯍꯧꯕꯗꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯂꯩꯔꯛꯑꯔꯣꯏ ꯅꯁꯛꯇꯨꯒ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥ ꯀꯥꯏꯅ ꯅꯪꯁꯦ ꯅꯁꯥꯅ ꯈꯜꯂꯤꯁꯦ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯔꯦ ꯁꯤꯔꯣ ꯈꯠꯅꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯉꯦ ꯁꯤꯔꯤꯌꯁꯇꯅꯤ ꯈꯠꯅꯔꯤꯗꯨꯗꯤ ꯅꯣꯛꯎꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯆꯔꯥꯅ ꯑꯁ ꯄꯥꯕꯨꯡ ꯊꯣꯛꯅꯔꯣꯕ ꯑꯇꯣꯝꯕ ꯅꯪꯁꯨ ꯅꯅꯥ ꯀꯜꯂꯅꯨ ꯆꯪꯉꯣ ꯏꯃꯨꯡꯗ ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯋꯥꯕꯒꯤꯅꯤ ꯐꯔꯛꯇ ꯉꯥꯏꯔꯤ ꯀꯣꯏꯆꯠ ꯆꯠꯈꯤꯅꯨꯀꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯆꯠꯂꯨ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯇꯞꯅ ꯑꯅꯝ ꯀꯟꯁꯤꯜꯂꯛꯏ ꯏꯃꯥ ꯑꯩ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯆꯠꯇꯕ ꯌꯥꯗꯕꯩꯅꯦꯕ ꯄꯥꯟꯗꯝ ꯍꯟꯗꯛꯃꯨꯛꯇꯤ ꯐꯣꯛ ꯍꯧꯒꯠꯂꯛꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯔ ꯅꯪꯅ ꯉꯥꯏꯔꯤꯁꯦ ꯑꯅꯝ ꯀꯟꯅꯕ ꯃꯁꯦꯜ ꯆꯦꯡꯈꯥꯏꯅꯕꯗꯅꯤ ꯃꯄꯥ ꯃꯆꯥ ꯍꯦꯛ ꯍꯦꯛ ꯈꯠꯅꯔꯛꯄ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛꯁꯨ ꯈꯠꯅꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯆꯔꯥꯁꯨ ꯁꯣꯔꯇ ꯇꯧꯔꯦ ꯐꯤꯔꯦꯞꯄ ꯃꯄꯥꯅ ꯁꯥꯎꯔꯛꯄꯗꯨ ꯐꯤꯟꯒꯠꯂꯨꯗꯦ ꯇꯞꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯄꯨꯊꯣꯛꯂꯒ ꯃꯄꯥꯕꯨ ꯊꯦꯝꯂꯛꯏ ꯄꯥꯕꯨꯡ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗꯣ ꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯕꯗꯤ ꯅꯍꯥꯟꯅ ꯀꯥꯎꯊꯣꯛꯂꯝꯕꯁꯨ ꯌꯥꯕꯅꯤ ꯀꯌꯥꯔꯛꯁꯨ ꯇꯝꯂꯒ ꯂꯥꯛꯂꯕꯅꯤ ꯃꯥꯏꯊꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯁꯤꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯐꯥꯕ ꯄꯥꯝꯃꯤꯁꯦ ꯄꯥꯕꯨꯡ ꯃꯨꯛꯇꯥꯁꯅꯥꯒ ꯄꯥꯕꯨꯡꯒ ꯇꯨꯡꯗ ꯄꯨꯟꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤꯔ ꯇꯥꯝꯅꯥ ꯌꯥꯎꯗꯅ ꯍꯤꯡꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯩꯕꯨ ꯂꯝꯍꯦꯟꯕꯅꯤ ꯑꯅꯝ ꯀꯜꯂꯤ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯤꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯅꯨ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯁꯦꯡꯅ ꯐꯥꯎꯖꯔꯛꯂꯤꯕ ꯏꯍꯨꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯈꯪꯕꯤꯌꯨ ꯃꯄꯥꯕꯨꯡꯗ ꯃꯃꯤꯠ ꯉꯥꯡꯂꯞ ꯑꯃꯨꯛꯁꯨ ꯄꯥꯕꯨꯡ ꯏꯃꯥ ꯏꯆꯦ ꯄꯨꯝꯅꯃꯛꯅ ꯑꯩꯍꯥꯛꯀꯤ ꯋꯥꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯩ ꯂꯝꯍꯦꯟꯒꯦ ꯃꯌꯥꯝꯕꯨ ꯋꯥꯍꯟꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯁꯣꯔꯁꯤꯅ ꯂꯩꯔꯤꯐꯥꯎ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕ ꯃꯤꯁꯛꯇꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯈꯜꯍꯟꯕꯤꯌꯨ ꯃꯄꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯈꯨꯗꯤꯡꯃꯛ ꯊꯤꯅ ꯈꯠꯅꯔꯝꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯐꯤꯔꯦꯞꯄ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯈꯣꯡꯐꯝ ꯂꯦꯡꯈꯤꯗ꯭ꯔꯦ ꯐꯅ ꯂꯝ ꯍꯦꯜꯂꯕꯁꯨ ꯉꯥꯡꯅ ꯁꯛꯅꯕ ꯇꯥꯗ꯭ꯔꯕꯁꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯐꯤꯔꯦꯞꯄꯅ ꯌꯨꯝꯁꯤꯗ ꯇꯥꯝꯅꯥꯕꯨ ꯄꯨꯁꯤꯟꯕ ꯄꯥꯝꯗꯦ ꯃꯁꯤꯃꯛꯅ ꯇꯥꯝꯅꯥꯒ ꯀꯥꯏꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯤ ꯑꯅꯝ ꯁꯣꯏꯗꯅꯃꯛ ꯀꯟꯁꯤꯜꯂꯛꯀꯅꯤ ꯅꯤꯡꯉꯥꯏ ꯀꯟꯅꯁꯨ ꯇꯧꯔꯛꯀꯅꯤ ꯃꯈꯜ ꯃꯈꯜꯒꯤ ꯅꯤꯡꯉꯥꯏꯅꯤ ꯐꯤꯔꯦꯞꯄꯅ ꯇꯧꯔꯛꯀꯗꯕ ꯇꯧꯗꯨꯅꯇꯁꯨ ꯂꯥꯛꯂꯤ ꯄꯥꯟꯗꯝ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯆꯔꯥꯁꯨ ꯃꯆꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯂꯥꯛꯈꯤꯕꯅꯤ ꯑꯣꯐꯤꯁ ꯌꯧꯔꯨꯔꯦ ꯉꯟꯅ ꯍꯜꯂꯝꯂꯦ ꯂꯩꯔꯝꯗ꯭ꯔꯦ ꯊꯦꯡꯅꯅꯤꯡꯕꯅ ꯈꯣꯌꯥꯊꯣꯡ ꯊꯥꯡꯃꯩꯕꯟ ꯈꯨꯃꯟ ꯂꯝꯄꯥꯛ ꯆꯤꯡꯃꯩꯔꯣꯡ ꯉꯁꯥꯏꯗꯒꯤ ꯔꯤꯡ ꯔꯥꯎꯟ ꯆꯦꯜꯂꯤ ꯃꯇꯣꯝꯇ ꯆꯪꯈꯣꯟꯗ ꯍꯦꯛ ꯎꯈꯤꯕꯗꯒꯤ ꯈꯝꯃꯟꯖꯈꯤꯕꯅꯤ ꯅꯍꯥꯟꯈꯩ ꯎꯔꯨꯗꯕꯒꯤꯁꯨ ꯑꯣꯏꯕꯒ ꯈꯝꯃꯟꯕꯒꯤ ꯆꯥꯡ ꯍꯦꯟꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯆꯠꯈ꯭ꯔꯁꯨ ꯃꯊꯥ ꯏꯁꯥ ꯁꯥꯅ ꯇꯧꯐꯝ ꯈꯪꯗ ꯒꯥꯔꯤꯒꯤ ꯐ꯭ꯔꯟꯠꯇꯨꯗ ꯉꯥꯊꯔꯒ ꯂꯦꯞꯄꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯧꯗꯣꯛ ꯈꯔ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯥ ꯁꯣꯛꯂꯕꯁꯨ ꯑꯦꯔꯣꯟ ꯀꯧꯗꯨꯅ ꯀꯥ ꯍꯦꯟꯅ ꯈꯪꯅꯤꯡꯕꯅ ꯆꯠꯂꯨꯕꯅꯤ ꯎꯅꯔꯨꯕꯅꯤ ꯔꯁꯤꯌꯥꯒ ꯃꯄꯥꯗ ꯃꯆꯦꯒꯤ ꯈꯨꯊꯥꯡꯗꯒꯤ ꯄꯥꯎ ꯂꯧꯕꯁꯨ ꯇꯝꯕꯤꯔꯛꯈꯤꯗ꯭ꯔꯦ ꯄꯪꯇꯝꯗ ꯇꯝꯂꯒ ꯅꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯆꯥꯁꯦ ꯍꯥꯏꯅ ꯈꯜꯂꯝꯂꯅꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯐꯝꯃꯤꯟꯅꯩ ꯅꯤꯇꯥꯅ ꯔꯁꯤꯌꯥꯁꯨ ꯐꯤꯔꯦꯞꯄꯅ ꯀꯨꯞꯊꯅ ꯋꯥꯍꯪ ꯄꯥꯎꯍꯧꯗ꯭ꯔꯤꯉꯩꯗ ꯈꯪꯅꯤꯡꯕ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯛꯏ ꯃꯂꯥꯌꯥꯅ ꯑꯣꯏꯔꯝꯂꯦ ꯃꯂꯥꯌꯥ ꯊꯤꯔꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯂꯥꯌꯥꯁꯤ ꯃꯤ ꯑꯃꯅ ꯂꯣꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯣꯝꯇ ꯀꯔꯥꯏꯗ ꯂꯣꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯨꯞꯅ ꯐꯪꯅꯕꯁꯨ ꯊꯤꯔꯤ
ꯄꯥꯎ ꯂꯧꯕꯗ ꯃꯈꯥꯗ ꯁꯤꯂꯣꯡ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯦ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯝꯕꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯂꯌꯥꯅ ꯇꯥꯔꯦ ꯁꯔ ꯃꯥ ꯈꯛꯅꯗꯤ ꯊꯥꯖꯗꯦ ꯌꯦꯁ ꯐꯤꯔꯦꯞꯄ ꯃꯥ ꯐꯥꯔꯗꯤ ꯑꯇꯣꯞꯄꯗꯨꯁꯨ ꯐꯥꯕ ꯉꯝꯗꯣꯏꯅꯤꯗꯅ ꯐꯤꯔꯦꯞꯄ ꯇꯞꯅ ꯇꯥꯝꯅꯥꯅꯗꯤ ꯄꯥꯎꯁꯦ ꯈꯪꯈ꯭ꯔꯕꯣ ꯈꯪꯈ꯭ꯔꯦ ꯃꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯂꯌꯥꯒ ꯃꯥꯒꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯂꯤꯔꯝꯃꯤ ꯃꯥꯂꯌꯥꯒꯤ ꯃꯃꯥꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯌꯥꯝ ꯀꯞꯄꯝꯃꯤ ꯍꯥꯏꯅ ꯇꯝꯃꯤ ꯑꯩꯉꯣꯟꯗ ꯃꯆꯥ ꯐꯠꯇꯕ ꯀꯟꯈꯠꯂꯣꯏ ꯆꯩꯔꯥꯛ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯇꯥꯝꯅꯥꯒ ꯃꯥꯂꯌꯥꯒꯁꯤ ꯃꯃꯥ ꯄꯨꯟꯕ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯣꯏꯔꯝꯂꯦ ꯑꯦꯔꯣꯟ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯤ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯥꯅꯗꯤ ꯇꯥꯝꯅꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯅꯤ ꯐꯤꯔꯦꯞꯄꯗꯤ ꯇꯥꯝꯅꯥꯅ ꯅꯣꯡꯃ ꯂꯤꯈꯤꯕ ꯋꯥꯔꯤ ꯇꯥꯔꯕꯅꯤ ꯃꯃꯥꯅ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒꯤ ꯃꯇꯥꯡ ꯃꯤꯁꯛꯇꯣ ꯃꯥꯂꯌꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯆꯤꯡꯅꯕꯗꯤ ꯂꯩꯈꯤ ꯃꯥꯜꯂꯦ ꯇꯥꯝꯅꯥꯒ ꯃꯥꯂꯌꯥꯒꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯅꯣꯡꯃꯁꯨ ꯃꯥꯂꯌꯥꯅ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯇꯥꯝꯅꯥꯗꯒꯤ ꯁꯦꯜ ꯅꯤꯈꯤꯕ ꯀꯥꯟꯗ ꯇꯥꯈꯤꯕ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯃꯕꯨꯛ ꯃꯅꯨꯡꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯈꯤꯕꯅꯤ ꯇꯥꯝꯅꯥꯅ ꯂꯣꯠꯂꯤꯕꯁꯤ ꯀꯩꯅꯣ ꯇꯥꯝꯅꯥ ꯑꯃꯗꯤ ꯃꯃꯥꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯐꯠꯇꯕ ꯃꯥꯅ ꯅꯤꯁꯥꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯒ ꯃꯥꯒꯤ ꯃꯩꯁꯥꯅ ꯃꯇꯣꯝꯇ ꯐꯪꯗ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯦꯟꯕꯤꯔꯤ ꯐꯔꯣꯏ ꯍꯥꯏꯅ ꯐꯠꯇꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯣꯛꯂꯛꯄꯗ ꯀꯅꯥꯁꯨ ꯐꯠꯇꯅ ꯄꯣꯛꯂꯛꯇꯦ ꯃꯥꯂꯌꯥ ꯃꯥꯁꯨ ꯅꯤꯁꯥꯅ ꯐꯠꯇꯕ ꯑꯣꯏꯍꯟꯕꯤꯈꯤꯕꯅꯤ ꯔꯁꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯤꯔꯦꯞꯄ ꯄꯥꯕꯨꯡ ꯃꯨꯛꯇꯥꯁꯅꯥꯒꯤ ꯐꯦꯃꯤꯂꯤ ꯌꯥꯝꯅ ꯐꯕ ꯐꯦꯃꯤꯂꯤꯅꯤ ꯋꯥꯖꯥꯎ ꯈꯔ ꯉꯥꯡꯕ ꯏꯒꯣ ꯈꯔ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯤ ꯑꯃꯕꯨ ꯃꯥꯡꯗꯕ ꯈꯛꯁꯤꯟꯈꯤꯗ꯭ꯔꯤꯕ ꯑꯐꯕ ꯃꯤꯁꯛꯅꯤ ꯄꯥꯕꯨꯡ ꯃꯨꯛꯇꯥꯁꯅꯥ ꯏꯪꯈꯣꯝꯕ ꯑꯁꯤꯃꯗꯤ ꯐꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯐꯠꯇꯦꯁꯨ ꯄ꯭ꯔꯨꯞ ꯂꯩꯇꯅ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯃꯥꯂꯌꯥ ꯐꯥꯔꯗꯤ ꯃꯥꯁꯨ ꯈꯔꯗꯤ ꯌꯥꯎꯔꯝꯒꯗ꯭ꯔꯅ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤꯕꯅꯤ ꯆꯪꯈꯣꯟꯕ ꯈꯛꯇꯅꯤ ꯃꯣꯏ ꯐꯦꯃꯤꯂꯤꯗ ꯏꯒꯣ ꯌꯥꯎꯗ꯭ꯔꯤꯁꯦ ꯏꯪ ꯇꯞꯄꯤꯕ ꯃꯥ ꯑꯃꯗꯤ ꯑꯩꯅꯁꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯆꯪꯈꯣꯟꯕ ꯊꯥꯒꯠꯂꯛꯄꯁꯤꯃ ꯑꯣꯏꯔꯦ ꯐꯤꯔꯦꯞꯄꯅ ꯐꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯌꯥꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯑꯐꯕ ꯃꯤꯗ ꯐꯩ ꯍꯥꯏꯕꯗ ꯁꯥꯎꯅꯤꯡꯕꯁꯦ ꯆꯪꯈꯣꯟꯕꯁꯤ ꯑꯣꯏꯔꯕꯅꯤ ꯀꯩꯗꯧꯕꯩ ꯐꯔꯝꯃꯤꯅꯣ ꯍꯥꯏꯅ ꯐꯥꯎ ꯅꯣꯡꯗꯝꯕ ꯃꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯃꯄꯨꯛ ꯃꯅꯨꯡꯗ ꯆꯩꯈꯤꯕ ꯀꯌꯥꯅꯤ ꯔꯁꯤꯌꯥꯅ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯅ ꯂꯩꯅꯕ ꯃꯑꯣꯡꯗ ꯃꯈꯥ ꯇꯥꯔꯛꯏ ꯅꯤꯁꯥ ꯆꯥꯕ ꯃꯥꯂꯌꯥ ꯃꯥꯅ ꯃꯤꯔꯝꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯔꯛꯀꯅꯤ ꯊꯣꯛꯄꯨ ꯊꯣꯔꯛꯑꯝꯗꯨꯅ ꯇꯥꯝꯅꯥꯒꯤ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯏ ꯃꯅꯥꯛꯇ ꯂꯣꯠꯅ ꯍꯨꯠꯆꯤꯜꯂꯛꯄ ꯌꯥꯔꯤꯕꯅꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯊꯥ ꯐꯥꯅ ꯂꯣꯠꯄ ꯉꯝꯃꯣꯏ ꯍꯣꯏ ꯁꯔ ꯅꯨꯃꯤꯠꯇꯨꯗ ꯆꯪꯈꯣꯟꯕꯕꯨ ꯊꯥꯒꯠꯂꯛꯈꯤꯕꯗꯨꯅꯤ ꯐꯤꯔꯦꯞꯄꯅ ꯀꯜꯂꯛꯈꯤꯕ ꯆꯪꯈꯣꯟꯕ ꯍꯥꯏꯕ ꯃꯤꯁꯛꯁꯤ ꯅꯠꯇꯅ ꯃꯃꯤꯡ ꯃꯥꯟꯅꯕ ミꯁꯛ ꯐꯥꯎꯕ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯔꯔꯣꯏꯗꯕꯅꯤ ꯅꯤꯡꯈꯣꯝꯕꯁꯨ ꯅꯨꯡꯁꯤꯔꯔꯣꯏꯗꯕꯅꯤ ꯇꯥꯝꯅꯥꯅ ꯅꯨꯡꯁꯤꯗꯕ ꯍꯩꯅꯗꯕ ꯑꯁꯤꯅ ꯈꯔꯗꯤ ꯐꯈꯤꯕꯅꯤ ꯃꯥꯂꯌꯥꯅ ꯂꯣꯟꯅ ꯇꯥꯝꯅꯥꯒꯤ ꯌꯨꯝꯗ ꯆꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯄꯔꯁꯟ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯗꯨꯅ ꯂꯣꯟꯅ ꯏꯇꯠ ꯇꯠꯇꯅ ꯃꯥꯕꯨ ꯁꯪꯂꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯍꯜꯂꯛꯂꯒ ꯏꯪꯊꯝ ꯆꯜꯂꯛꯄ ꯑꯁꯣꯛꯄ ꯃꯐꯝꯗ ꯈꯪꯅꯥ ꯈꯪꯅꯥ ꯅꯥꯔꯛꯄꯗ ꯂꯣꯟꯅ ꯄꯦꯟ ꯀꯤꯂꯔ ꯆꯥꯁꯤꯜꯂꯤ ꯁꯤꯅꯁꯨ ꯃꯄꯥꯅ ꯅꯨꯡꯁꯥ ꯊꯤꯖꯕꯅꯤ ꯐꯤꯔꯦꯞꯄꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯪꯉꯝꯕꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯖꯕꯅꯤ ꯈꯥꯝꯖꯕꯅꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯦ ꯑꯦꯔꯣꯟꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯉꯟꯇꯥꯅ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯅ ꯀꯥꯗ ꯆꯪꯂꯛꯂꯦ ꯀꯧꯁꯇꯨꯗ ꯆꯪꯁꯤꯜꯂꯒ ꯉꯥꯛꯁꯨ ꯐꯝꯃꯤ ꯐꯃꯨꯡꯗ ꯐꯠ ꯆꯪꯗꯦ ꯆꯨꯝꯅ ꯐꯝꯕꯁꯨ ꯀꯥꯏꯗ ꯍꯩꯔꯅꯤ ꯐꯣꯟ ꯃꯦꯠꯂꯤ ꯄꯥꯈꯪ ꯑꯔꯤꯕꯁꯤꯅ ꯐꯣꯟ ꯃꯦꯠꯂꯕꯁꯨ ꯑꯇꯩ ꯀꯅꯥꯒ ꯅꯠꯇꯦ ꯅꯤꯡꯉꯣꯜꯒꯅꯤ ꯅꯤꯡꯉꯣꯜꯒꯤ ꯇꯦꯛꯁꯄꯨ ꯑꯣꯏꯔꯕꯗꯤ ꯅꯣꯛꯐꯦꯠ ꯍꯦꯛꯇꯃꯛ ꯇꯧꯈꯤ ꯍꯟꯗꯛꯁꯨ ꯅꯤꯡꯉꯣꯜꯒꯤ ꯇꯦꯛꯁ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯀꯀꯥꯗꯤ ꯀꯩꯗꯧꯔꯤꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯐꯝꯃꯤ ꯆꯥꯛ ꯇꯣꯛꯏ ꯅꯪꯕꯨ ꯇꯨꯝꯃꯗꯣꯏꯔꯣ ꯇꯨꯝꯃꯅꯤ ꯇꯨꯝꯕꯗꯤ ꯑꯗꯨꯗ ꯇꯨꯝꯕꯁꯤ ꯀꯤꯖꯔꯦ ꯑꯩꯗꯤ ꯍꯥꯏꯔꯒ ꯀꯤꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯤꯜꯂꯛꯏ ꯑꯦꯔꯣꯟꯁꯨ ꯁꯛꯐꯝ ꯍꯟꯖꯤꯜꯂꯒ ꯈꯪꯅꯤꯡꯅ ꯀꯩꯒꯤ ꯀꯀꯥ ꯔꯁꯤꯌꯥꯅ ꯅꯦꯅꯦꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯃꯥꯂꯌꯥ ꯍꯨꯠꯆꯤꯜꯂꯛꯄ ꯌꯥꯏ ꯐꯣꯟ ꯊꯥꯗꯣꯛꯀꯅꯨꯅ ꯅꯍꯥꯟ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯇꯥꯍꯧꯕ ꯊꯣꯡꯅꯥꯎꯁꯨ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂ ꯇꯨꯝꯃꯨ ꯍꯥꯏ ꯉꯁꯥꯏꯁꯨ ꯆꯪꯉꯛꯄꯗ ꯊꯣꯡ ꯊꯤꯡꯒꯦ ꯇꯧꯕꯗ ꯊꯣꯡꯅꯥꯎꯗꯒꯤ ꯃꯤꯅ ꯂꯥꯝꯃꯛꯇꯣꯏꯕꯣꯏ ꯅꯤꯡꯉꯤ ꯃꯥꯂꯌꯥ ꯍꯥꯏꯕ ꯅꯨꯡꯁꯤꯅ ꯍꯨꯝꯕꯗ ꯇꯨꯗꯧꯕ ꯃꯤꯗꯨꯗ ꯀꯩꯒꯤ ꯀꯤꯔꯤꯕ ꯃꯥꯗꯤ ꯅꯤꯁꯥꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯀꯀꯥꯅ ꯒꯦꯠꯇ ꯁꯪꯉꯗꯤꯅꯦ ꯅꯪ ꯀꯤꯕ ꯐꯗꯣꯏꯔꯥ ꯅꯣꯡ ꯆꯨꯔꯛꯑꯗꯤ ꯆꯣꯠꯀꯅꯤ ꯁꯪꯕꯤꯅꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯂꯩꯁꯤꯗꯤ ꯕꯦꯝꯃ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯀꯀꯥ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯐꯠ ꯍꯦꯛꯇ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯈꯤ ꯑꯦꯔꯣꯟ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ
ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯁꯣꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯑꯉꯥꯡ ꯁꯪꯕ ꯆꯠꯂꯨꯅꯕ ꯊꯣꯔꯛꯏ꯫ ꯃꯣꯟꯖꯔꯁꯨ ꯅꯨꯄꯥꯅꯤ, ꯃꯅꯨꯡ ꯀꯟꯕꯗ ꯐꯤꯔꯦꯞꯄꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗ ꯄꯪꯅꯣꯞ ꯅꯣꯞꯇꯦ꯫ ꯑꯃꯅ ꯈꯔ ꯏꯪꯇꯛꯅ ꯃꯅꯨꯡ ꯀꯟꯕ, ꯑꯃꯅ ꯐꯤꯡꯂꯞ ꯂꯝꯍꯦꯟꯈꯤꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯩ, ꯃꯥꯟꯅꯕꯁꯤꯅꯁꯨ ꯄꯨꯟꯕꯗ ꯆꯥꯅꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯍꯥ ꯃꯆꯥꯅ ꯊꯣꯔꯛꯄꯗ ꯇꯤꯚꯤ ꯌꯦꯡꯂꯝꯕ ꯁꯅꯥꯌꯥꯏꯅ, "ꯀꯗꯥꯏꯗꯅꯣ ꯅꯪꯅ? ꯄꯨꯡꯁꯦ ꯊꯦꯡꯉꯦꯅꯦꯍꯦ꯫ ꯑꯉꯥꯡ ꯁꯪꯉꯨꯒꯦ, ꯏꯃꯥ ꯇꯨꯝꯊꯣꯛꯑꯝꯃꯣ꯫ ꯏꯃꯥꯁꯨ ꯀꯤꯔꯒꯅ ꯄꯥꯕꯨꯡꯒꯤ ꯐꯣꯇꯣ ꯀꯣꯜꯍꯧꯔꯣ, ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ." ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯅ? ꯑꯩꯗꯤ ꯀꯔꯤꯒꯤ ꯀꯤꯗꯧꯔꯤꯕ? ꯋꯥꯔꯤꯅꯤ, ꯀꯤꯔꯗꯤ ꯍꯥꯏꯕ꯫ ꯇꯨꯝꯊꯣꯛꯑꯝꯃꯣꯀꯣ ꯏꯃꯥ꯫ ꯂꯛꯅꯒꯨꯝ ꯃꯥꯁꯣꯏ ꯈꯔ ꯉꯥꯡꯂꯝꯂꯒ ꯑꯋꯣꯏ ꯇꯥꯅ ꯑꯦꯔꯣꯟꯁꯨ ꯊꯥꯡꯃꯩꯕꯟ ꯌꯧꯔꯛꯂꯦ꯫ ꯒꯦꯠ ꯃꯄꯥꯃꯛꯁꯨ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯗꯨꯅ ꯄꯨꯂꯤꯁꯇ ꯆꯤꯡꯅꯕ ꯃꯤꯁꯛ ꯑꯃ ꯒꯦꯠ ꯃꯌꯥꯗ ꯆꯥꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯈ꯭ꯔꯗꯤ ꯃꯥꯂꯌꯥꯒꯤ ꯃꯍꯨꯠꯇ ꯃꯥ ꯑꯣꯏꯅ ꯂꯣꯛꯑꯞ ꯌꯧꯈꯤꯗꯧꯔꯤꯕꯅꯤ, ꯏꯟꯇꯔꯣꯒꯦꯁꯟꯗ ꯌꯥꯎꯗꯧꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯃ ꯁꯪꯕ ꯆꯠꯄꯗꯅꯤ ꯀꯥꯏꯅ ꯈꯨꯝꯈ꯭ꯔꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯦꯝꯃꯔꯣꯏ꯫ ꯒꯦꯠꯇꯒꯤ ꯈꯔ ꯊꯧꯖꯤꯜꯂꯒ ꯈꯥꯝꯒꯦ ꯇꯧꯔꯤꯉꯩ ꯐꯤꯔꯦꯞꯄꯒꯤ ꯐꯣꯔꯠ ꯀꯥꯔꯁꯨ ꯎꯔꯛꯂꯦ, ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯀꯩꯗꯧꯔꯤꯕ ꯑꯁꯤꯅ? ꯑꯁꯤꯁꯨ ꯅꯨꯄꯤ ꯁꯪꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞꯄꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯑꯣꯛꯇꯨꯅ, "ꯀꯩꯅꯣ? ꯅꯪꯒꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯑꯩ ꯇꯣꯏꯂꯦꯠꯇ ꯈꯣꯡ ꯍꯥꯝꯕꯁꯦ ꯅꯪ ꯎꯕ꯭ꯔꯣ? ꯅꯪꯒꯤ ꯇꯣꯏꯂꯦꯠꯁꯦ ꯇꯥꯝꯅ ꯍꯣꯏꯒꯤ ꯗ꯭ꯔꯦꯟꯁꯤꯗ ꯑꯣꯏꯔꯕꯣ? ꯃꯍꯤꯛ ꯃꯇꯥꯡ ꯆꯪꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯇꯣꯂꯉꯣ." ꯐꯤꯔꯦꯞꯄꯁꯨ ꯅꯥꯛ ꯌꯦꯠ ꯇꯨꯡꯃꯥꯡ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯊꯤꯔꯤ꯫ ꯑꯦꯔꯣꯟꯅ ꯂꯥꯞꯅ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯃꯈꯨꯠꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯃꯤꯠꯇꯨꯅ ꯀꯥꯔꯗꯨꯗ ꯌꯦꯡꯂꯒ ꯐꯣꯟꯗ ꯍꯥꯏꯈꯤ, "ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯂꯥꯛꯏꯕ? ꯅꯪꯁꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯃꯥꯂꯌꯥ ꯆꯪꯉꯗꯤ ꯍꯥꯠꯇꯣꯛꯀꯦꯅ ꯁꯪꯉꯤꯅꯤ꯫ ꯃꯤꯅ ꯐꯨꯕꯤꯖꯔꯝꯖꯅꯤ ꯑꯁꯣꯛꯄ ꯃꯄꯥꯗ." ꯑꯦꯔꯣꯟꯁꯨ ꯑꯁꯤ ꯍꯥꯏꯅ ꯀꯥꯔꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯂꯦ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ꯫ ꯐꯤꯔꯦꯞꯄꯒꯤ ꯀꯥꯔꯗꯨꯒꯤ ꯐ꯭ꯔꯟꯠꯇꯨꯗ ꯉꯥꯊꯔꯒ ꯑꯅꯤꯗꯨ ꯂꯦꯞꯃꯤꯟꯅꯩ꯫ ꯑꯦꯔꯣꯟꯅ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯠꯂꯤ꯫ ꯐꯤꯔꯦꯞꯄꯅ ꯄꯦꯟꯒꯤ ꯄꯣꯀꯦꯠ ꯑꯅꯤꯗ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯍꯨꯝꯖꯤꯜꯂꯤ꯫ ꯐꯤꯔꯦꯞꯄꯅ, "ꯃꯥꯂꯌꯥꯗꯨ ꯅꯤꯁꯥ ꯆꯥꯔꯒ ꯐꯐꯠꯇ ꯀꯩꯝꯇ ꯈꯟꯗ꯭ꯔꯦꯅ ꯍꯥꯏ꯫ ꯊꯨꯅ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯂꯗꯤ ꯐꯗꯧꯅꯤ꯫ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯅꯤꯅ ꯂꯥꯏ ꯇꯤꯟ ꯑꯁꯨꯛ ꯑꯃꯝ ꯈꯪꯗ ꯄꯪꯂꯣꯠꯇ ꯂꯣꯠꯂꯝꯃꯅꯤ." ꯑꯦꯔꯣꯟꯗ ꯐꯠ ꯃꯉꯛꯇꯨ ꯂꯩꯁꯤꯜꯂꯛꯂꯒ, "ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯕꯨꯗꯤ ꯌꯥꯔꯦꯅꯦ, ꯅꯪꯁꯤꯅ ꯑꯩꯅ ꯆꯤꯡꯅꯩꯁꯦ꯫ ꯅꯪ ꯇꯥꯝꯅ ꯄꯥꯝꯃꯤꯔꯥ?" ꯍꯥꯏꯔꯒ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯦꯔꯣꯟꯁꯨ ꯏꯈꯪ ꯈꯪꯉꯤ, ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ, "ꯍꯩꯅꯔꯦ, ꯆꯠꯊꯣꯛ ꯑꯁ꯭ꯋꯥꯏꯗ꯫ ꯃꯅꯤꯄꯨꯔꯁꯤꯗ ꯐꯖꯕ ꯅꯨꯄꯤꯁꯦ ꯇꯥꯝꯅ ꯈꯛꯅꯤ ꯀꯥꯏ ꯈꯜꯂꯤꯔꯣ? ꯅꯪ ꯅꯨꯄꯤꯁꯦ ꯐꯖꯔꯦ ꯅꯨꯄꯥ ꯈꯨꯗꯤꯡꯅꯒ ꯇꯥꯟꯅꯔꯝꯅꯤ ꯀꯥꯏ ꯈꯜꯂꯤꯔꯕ? ꯅꯪꯅ ꯅꯦꯅꯦ ꯁꯪꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯕꯦꯝꯃ ꯁꯪꯕ ꯂꯥꯛꯏꯅꯤ." "ꯀꯅꯥꯒꯤ ꯕꯦꯝꯃ?" "ꯅꯪ ꯈꯪꯉꯣꯏ, ꯁꯤ ꯂꯥꯏꯔꯛꯇꯒꯤ ꯕꯦꯝꯃ ꯑꯃꯈꯛ ꯀꯟꯅ ꯂꯨꯝꯃꯤ." ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯑꯒ, "ꯀꯅꯥ? ꯅꯍꯥꯟꯈꯩ ꯑꯩꯗ ꯍꯥꯏꯗꯕ? ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯈꯠꯇꯦꯅ." "ꯏꯁ, ꯅꯨꯡꯉꯥꯏꯗꯀꯣ, ꯄꯥꯝꯖꯕ ꯅꯨꯄꯤ ꯄꯥꯝꯃꯨꯖꯕꯒꯤ ꯇꯥꯛꯊꯣꯛꯇꯅ ꯊꯝꯖꯕꯁꯤꯕꯨ ꯆꯥꯎꯈꯠꯇꯤ꯫ ꯆꯠꯊꯣꯛꯑꯦ." ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ, "ꯆꯍꯤ ꯁꯨꯗ꯭ꯔꯤ, ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯂꯣꯠꯈꯤꯅꯤ. ꯁꯤꯀ꯭ꯔꯦꯠ ꯏꯁ ꯁꯤꯀ꯭ꯔꯦꯠ." "ꯍꯟꯅꯨꯔꯕ ꯅꯪꯅ ꯑꯉꯥꯡ ꯂꯨꯝꯃꯤꯕ? ꯑꯉꯥꯡ ꯅꯪꯅ ꯑꯍꯜ ꯀꯣꯏꯕꯗꯤ ꯌꯥꯕ꯭ꯔꯣ?" ꯐꯤꯔꯦꯞꯄ ꯈꯤꯔꯨꯝ ꯅꯣꯛꯈ꯭ꯔꯦ꯫ ꯑꯦꯔꯣꯟꯅ ꯑꯃꯨꯛꯁꯨ, "ꯀꯌꯥꯝ ꯀꯨꯏꯅ ꯁꯪꯗꯣꯏꯅꯣ?" ꯐꯤꯔꯦꯞꯄ ꯇꯞꯅ, "ꯉꯁꯥꯏ ꯑꯩꯒ ꯈꯠꯅꯔꯨꯔꯦ, ꯇꯔꯪ ꯆꯠꯈꯤꯗꯅ ꯒꯥꯔꯤ ꯃꯃꯥꯡꯗꯐꯥꯎ ꯄꯥꯏꯁꯤꯜꯂꯨꯔꯦ꯫ ꯁꯤꯗ ꯑꯩꯅ ꯃꯥ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯣ? ꯉꯁꯤꯗꯤ ꯁꯤꯗ ꯅꯣꯡꯉꯥꯜꯂꯅꯤ." ꯑꯦꯔꯣꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯛꯏ꯫ ꯆꯨꯝꯅ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯅꯗꯅ ꯉꯥꯛꯁꯨ ꯂꯦꯞꯃꯤꯟꯅꯩ꯫ ꯃꯥꯂꯌꯥ ꯃꯥꯁꯨ ꯐꯠ ꯂꯥꯎꯅ ꯀꯥꯆꯤꯟꯗ ꯅꯞꯂꯒ ꯇꯥꯝꯅꯥꯒꯤ ꯌꯨꯝꯗ ꯍꯨꯠꯆꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯅꯤꯅ ꯀꯥꯔ ꯃꯃꯥꯡꯗ ꯉꯥꯊꯗꯨꯅ ꯂꯦꯞꯃꯤꯟꯅꯕ ꯎꯔꯛꯂꯦ꯫ ꯃꯈꯣꯡ ꯆꯞ ꯂꯦꯞꯇꯨꯅ ꯁꯣꯔ ꯏꯛ ꯍꯥꯏꯅ ꯊꯤꯡꯒꯠꯂꯤ꯫ ꯂꯩꯔꯛ ꯐꯥꯎꯗꯨꯅ ꯆꯠꯄ ꯁꯥꯔꯒ ꯅꯥꯆꯦꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯜ ꯑꯗꯣꯝꯗ ꯅꯞꯇꯨꯅ ꯆꯣꯡꯁꯤꯟꯒꯦ ꯈꯟꯕꯅꯤ, ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯂꯌꯥ꯫ ꯃꯤꯆꯝ ꯑꯃ ꯁꯥꯔꯒ ꯀꯥꯔꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯏꯔꯥꯏ ꯂꯥꯏꯅ ꯑꯅꯤꯗꯨꯅ ꯐꯥꯈꯤꯅꯤ꯫ ꯉꯛꯊꯤ ꯆꯞꯈꯤꯕꯗ ꯅꯝꯕꯔ 1 ꯐꯥꯎ ꯆꯤꯠꯀꯗꯕ ꯃꯥꯂꯌꯥꯅꯤ꯫ ꯃꯁꯥꯗꯨ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ꯫ ꯅꯤꯁꯥꯅ ꯑꯐ-ꯐꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯁꯨ ꯄꯨꯂꯤꯁ ꯌꯧꯈ꯭ꯔꯒ ꯃꯥ ꯖꯦꯜꯗ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤꯗꯒꯤ ꯋꯥꯈꯜꯗ ꯃꯁꯥ ꯊꯛ ꯅꯤꯛꯈ꯭ꯔꯤꯕꯅꯤ꯫ ꯐꯠꯇꯕ ꯇꯧꯔꯁꯨ ꯖꯦꯜꯁꯦ ꯀꯤꯖꯩ꯫ ꯃꯌꯥ ꯈ꯭ꯔꯀꯛ ꯆꯤꯛꯇꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯂꯣꯟꯅ ꯑꯃꯨꯛꯁꯨ ꯍꯟꯈ꯭ꯔꯦ꯫ ꯀꯅꯥꯒꯤꯗꯅꯣ ꯃꯥꯅ ꯑꯃꯨꯛ ꯂꯣꯟꯅ ꯐꯥꯎꯖꯤꯜꯂꯨꯗꯧꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯈꯣꯝ ꯃꯃꯥꯅꯁꯨ ꯆꯪꯖꯐꯝ ꯄꯤꯕꯤꯗ꯭ꯔꯕꯔꯥ? ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯇꯧꯐꯝ ꯈꯪꯗꯕ, ꯇꯥꯏꯅꯐꯝ ꯈꯪꯗꯕ ꯈꯣꯏꯁꯥꯎꯅꯕ ꯑꯃꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫
ꯇꯔꯥꯃꯥꯊꯣꯏ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯦꯔꯣꯟꯁꯨ ꯃꯃꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯒ ꯐꯤꯔꯦꯞꯄꯁꯨ ꯂꯩꯍꯧꯅꯤ ꯈꯪꯕꯅ ꯃꯃꯥꯗ ꯂꯥꯛꯑꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩ ꯍꯜꯂꯒꯦ, ꯅꯪ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯅꯤ? ꯉꯥꯏꯍꯥꯛ꯫ ꯑꯦꯔꯣꯟ ꯑꯃꯨꯛꯁꯨ ꯁꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯌꯨꯝꯗ ꯐꯖꯅ ꯍꯜꯂꯨ ꯐꯤꯔꯦꯞꯄ꯫ ꯏꯔꯦꯟꯖꯅ ꯌꯨꯝꯗ ꯄꯣꯊꯥꯎ꯫ ꯄꯥꯕꯨꯡ ꯏꯃꯥꯅ ꯉꯥꯡꯕ ꯆꯩꯕꯗ ꯂꯧꯗꯕ ꯇꯧꯅꯨ꯫ ꯃꯣꯏꯅ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯀꯥꯔ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯦ, ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗꯁꯨ ꯊꯣꯡꯒꯥ ꯈꯔ ꯆꯥꯎꯕ ꯑꯃꯗ ꯂꯩꯅꯕ ꯊꯧꯖꯤꯜꯂꯛꯄꯗ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥ ꯈꯥꯝꯖꯤꯜꯂꯛꯇꯨꯅ ꯒꯦꯠ ꯋꯥꯡꯃꯗꯗꯤ ꯆꯪꯉꯨ, ꯃꯤꯒꯤ ꯀꯥ ꯃꯅꯨꯡꯗꯗꯤ ꯆꯪꯉꯨꯅꯨꯀꯣ꯫ ꯃꯥꯂꯥꯌꯥꯒꯤ ꯃꯍꯨꯠ ꯅꯪ ꯑꯣꯏꯅ ꯂꯣꯛꯑꯞ ꯌꯧꯖꯅꯤ, ꯕꯥꯏ꯫ ꯐꯤꯔꯦꯞꯄ ꯊꯋꯥꯁꯥꯗ ꯂꯩꯈꯤ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ꯫ ꯑꯦꯔꯣꯟꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠ ꯑꯏꯪꯕꯒ ꯁꯤꯠꯆꯤꯜꯂꯛꯄꯒ ꯃꯁꯥꯗꯣ ꯏꯪꯁꯤꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯝꯗ꯭ꯔꯤ, ꯆꯥꯛꯁꯨ ꯆꯥꯔꯛꯇꯦ꯫ ꯀꯩꯝꯇꯁꯨ ꯆꯥꯕ ꯅꯪꯗ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯗꯒꯤ ꯃꯆꯦꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯄꯥꯏꯈꯠꯇꯨꯅ꯫ ꯑꯩ ꯈꯔ ꯊꯦꯡꯉꯛꯀꯅꯤ꯫ ꯐꯤꯔꯦꯞꯄ, ꯄꯥꯕꯨꯡꯅ ꯁꯥꯎꯅꯤ ꯅꯪ ꯇꯧꯔꯤꯁꯦ, ꯄꯨꯡꯁꯦ ꯊꯦꯡꯉꯤ꯫ ꯍꯜꯂꯛꯀꯅꯦꯕ ꯆꯦ, ꯑꯩꯁꯤꯕꯨ ꯅꯤꯁꯥ ꯆꯥꯕ ꯃꯤꯗꯧꯅ ꯌꯨꯝꯗꯒ ꯍꯟꯖꯤꯟꯅꯤ ꯈꯪꯗꯕꯁꯨ ꯉꯥꯏ꯫ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯊꯕꯛꯇꯣ ꯈꯪꯉꯤꯀꯣ? ꯊꯝꯃꯣ, ꯈꯪꯉꯗꯤ ꯍꯜꯂꯛꯑꯗꯧꯅꯤ꯫ ꯍꯥꯏꯔꯒ ꯀꯣꯜ ꯀꯛꯏ꯫ ꯅꯤꯡꯉꯣꯜꯗ ꯐꯣꯟ ꯑꯃꯨꯛꯁꯨ ꯇꯧꯏ, ꯄꯥꯏꯔꯛꯏ꯫ ꯀꯥ ꯐꯤꯔꯦꯞꯄ, ꯀꯩ ꯂꯩꯒꯦ? ꯅꯅꯦꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ꯫ ꯍꯣꯏ, ꯇꯦꯛꯁ ꯊꯥꯔꯛꯑꯣꯀꯣ꯫ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄ ꯀꯣꯜ ꯊꯝꯂꯦ꯫ ꯇꯦꯛꯁꯇ ꯅꯦꯅꯦ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔ ꯑꯗꯣ ꯊꯥꯔꯛꯄꯗꯣ ꯐꯤꯔꯦꯞꯄ ꯅꯣꯛꯂꯒ ꯃꯥꯁꯨ ꯅꯦꯅꯦ ꯍꯥꯏꯅ ꯁꯦꯞ ꯍꯦꯛꯇ ꯇꯧꯁꯤꯟꯈꯤ꯫ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯟꯕꯁꯨ ꯅꯝꯕꯔ ꯈꯪꯗꯕꯒꯤꯔ ꯄꯥꯏꯔꯛꯇꯦ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯍꯟꯕ ꯂꯩꯇ ꯅꯝꯇꯧ ꯇꯧꯁꯤꯜꯂꯤ꯫ ꯃꯇꯧꯅ ꯃꯑꯣꯡꯅ ꯐꯤꯔꯦꯞꯄꯅꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯤ꯫ ꯃꯤꯁꯀꯣꯜ 5 ꯂꯩꯔꯀꯥꯟꯗꯅꯤ ꯇꯥꯝꯅꯥꯅ ꯐꯣꯟ ꯄꯤꯛꯑꯞ ꯇꯧꯔꯛꯄ꯫ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯅꯝꯕꯔꯁꯤ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯅ ꯃꯥꯅ ꯍꯥꯟꯅ ꯏꯟꯇ꯭ꯔꯣ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯂꯨꯁꯤꯐꯔ, ꯏꯠꯁ ꯃꯤ, ꯌꯣꯔ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ ꯂꯝꯍꯦꯟꯕ꯫ ꯀꯣꯜ ꯃꯤꯔꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯦꯠꯁ ꯕ꯭ꯔꯦꯛ ꯑꯞ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯔꯅꯤ ꯈꯜꯂꯤꯔꯣ? ꯅꯨꯡꯁꯤꯅꯔꯤꯁꯦ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯒ ꯄꯪꯀꯥꯏ ꯀꯥꯏꯅ ꯌꯥꯕ꯭ꯔꯕ? ꯀꯥꯏꯅꯅꯕ ꯅꯨꯡꯁꯤꯅꯈꯤꯕ꯭ꯔꯥ ꯅꯪ ꯑꯩꯁꯦ? ꯇꯥꯝꯅꯥ ꯈꯨꯝꯃꯛꯇꯦ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ꯫ ꯉꯁꯥꯏ ꯅꯁꯥꯗꯣ ꯇꯔꯪ ꯏꯆꯠ ꯆꯠꯈꯤꯕꯗꯨꯗ ꯌꯨꯝꯗ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯣꯏ ꯒꯦꯠꯇ ꯂꯩ, ꯐꯤ ꯈꯔ ꯊꯥꯕ ꯑꯃ ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯒ ꯀꯤꯗꯕꯤ ꯇꯨꯝꯃꯨꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯗ ꯂꯩꯌꯨ ꯍꯥꯏꯒꯦ? ꯑꯩꯁꯦ ꯃꯤꯀꯤ ꯊꯤ ꯃꯥꯟꯕ꯭ꯔꯣ? ꯑꯦꯛꯁ ꯕꯣꯏꯐ꯭ꯔꯦꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯇꯦ, ꯐꯤꯒ ꯑꯝꯇ ꯂꯩꯇꯦ꯫ ꯉꯁꯥꯏ ꯕꯥꯏ ꯄꯤꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯤ, ꯊꯣꯛꯂꯛꯑꯣ ꯊꯨꯅ꯫ ꯏꯪꯕꯅ ꯁꯤꯗꯣꯔꯦꯃꯦ, ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯅ ꯀꯥꯂꯦꯟꯗ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯈꯥꯡꯕ ꯉꯝꯗ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯞꯆꯍꯧꯅꯤ꯫ ꯀꯥꯂꯦꯟꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯈꯥꯡꯕ ꯉꯝꯗꯅ ꯃꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯝꯇ ꯇꯥꯗ꯭ꯔꯤ꯫ ꯑꯩꯅ ꯑꯍꯥꯟꯕꯅꯤ ꯑꯣꯏꯗꯣꯏꯁꯦ, ꯁꯥꯊꯣꯛꯂꯣ, ꯅꯕꯨ ꯐꯠꯇ ꯇꯧꯖꯅꯨ꯫ ꯇꯥꯝꯅꯥ ꯐꯣꯟ ꯄꯠꯀꯛꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯑꯁ ꯍꯥꯏꯔꯒ ꯄꯤꯁꯨꯝ ꯁꯨꯛꯈꯤ꯫ ꯇꯧꯐꯝ ꯈꯪꯗ ꯂꯥꯏꯕꯛꯇ ꯃꯈꯨꯠꯅ ꯁ꯭ꯔꯨꯁꯨ ꯅꯥꯜꯂꯤ꯫ ꯐꯠ ꯑꯃꯨꯛ ꯇꯦꯛꯁ ꯑꯃ ꯏꯔꯒ ꯊꯥꯖꯤꯜꯂꯤ꯫ ꯁꯥꯎꯕ ꯐꯔꯣ, ꯑꯩꯅ ꯆꯨꯝꯕꯁꯨ ꯁꯣꯔꯤ ꯍꯥꯏꯔꯒꯦꯁꯦ꯫ ꯁꯣꯔꯤ 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 ꯁꯣꯔꯤ, ꯑꯩꯅ ꯆꯨꯝꯕ ꯃꯇꯥꯡꯒꯤꯁꯨ ꯁꯣꯔꯤ, ꯅꯪꯅ ꯂꯥꯟꯕ ꯃꯇꯥꯡꯒꯤꯁꯨ ꯁꯣꯔꯤ, ꯂꯣꯏꯅꯃꯛꯀꯤ ꯁꯣꯔꯤ, ꯑꯥꯏ ꯑꯦꯝ ꯁꯣꯔꯤ꯫ ꯑꯃꯨꯛꯁꯨ ꯇꯥꯝꯅꯥ ꯇꯥꯕ꯭ꯔꯣ? ꯇꯥꯝꯅꯥ, ꯂꯨꯁꯤꯐꯔ, ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯇꯥꯝꯅꯥ ꯃꯥꯡꯈ꯭ꯔꯦ, ꯇꯥꯝꯅꯥ꯫ ꯁꯤꯟꯐꯧ ꯇꯧꯕꯤꯔꯛꯇꯕꯗ ꯃꯈ꯭ꯌꯥꯠ ꯁꯥꯡꯗꯣꯛꯏ, ꯁꯤ ꯆꯤꯡꯈꯠꯂꯤ꯫ ꯇꯧꯐꯝ ꯈꯪꯗ ꯂꯨꯈꯝ ꯑꯃꯨꯛ ꯅꯥꯜꯂꯤ꯫ ꯅꯥꯀꯟꯗꯒꯤ ꯐꯤ ꯑꯃꯣꯟꯕ ꯑꯃꯅ ꯂꯦꯡꯕꯥꯟꯗ ꯐꯠ ꯌꯥꯟꯁꯤꯜꯂꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯃꯥꯜꯂꯤ꯫ ꯁꯥꯇꯤꯟꯒꯤ ꯅꯥꯏꯠ ꯗ꯭ꯔꯦꯁꯇ ꯂꯦꯞꯄꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯁꯝꯁꯨ ꯋꯥꯏ ꯋꯥꯏ ꯇꯥꯅ ꯊꯥꯗꯣꯛꯏ꯫ ꯃꯥꯏꯊꯣꯡꯗꯨ ꯀꯦꯝꯇꯁꯨ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯕ ꯌꯥꯎꯔꯝꯗꯦ, ꯇꯨꯝꯂꯝꯗꯥꯏ ꯑꯣꯏꯕꯒꯤ꯫ ꯁꯤꯒꯤ ꯁꯛꯇꯝꯁꯤꯅꯤ ꯐꯤꯔꯦꯞꯄꯅ ꯉꯥꯎꯅ ꯂꯨꯞꯆꯈꯤꯕꯁꯨ꯫ ꯁꯣꯔ ꯁꯥꯡꯂꯞ ꯆꯤꯡꯈꯠꯇꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯑꯅꯤꯃꯛ ꯀꯨꯞꯄ ꯀꯥꯎꯅ ꯌꯦꯡꯈꯤ ꯃꯥꯜꯂꯤ꯫ ꯇꯥꯝꯅꯥꯗꯤ ꯃꯤꯀꯨꯞ ꯑꯃꯅꯤ ꯃꯤꯠ ꯆꯥꯅꯔꯝꯂꯕ ꯇꯨꯡ ꯅꯥꯀꯟꯗ ꯁꯥꯎꯔꯞ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯃꯤꯀꯨꯞꯇ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠꯅꯈꯤ꯫ ꯐꯣꯟꯗꯨꯁꯨ ꯇꯥꯝꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯀꯛ ꯀꯛ ꯊꯤꯜꯂꯒ ꯄꯤ꯫ ꯄꯥꯏꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯇꯥꯝꯅꯥꯁꯨ ꯄꯥꯏꯗꯦ, ꯎꯁꯤꯟꯅꯗꯦ꯫ ꯂꯩꯁꯤꯜꯂꯛꯑꯝꯕ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈꯤ ꯃꯥꯜꯂꯤ꯫ ꯄꯣꯀꯦꯠꯇ ꯑꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯂꯦꯡꯕꯥꯟꯗꯩ ꯐꯤ ꯁꯠꯊꯗꯨꯅ ꯃꯁꯥꯗ ꯏꯟꯁꯤꯜꯂꯤ꯫ ꯂꯥꯏꯠ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯁꯣꯜꯗꯣ꯫ ꯇꯥꯝꯅꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯑꯩꯁꯤ ꯌꯥꯝ ꯊꯤꯔꯝꯃꯕꯣ ꯌꯦꯡꯅꯤꯡꯗ꯭ꯔꯤꯁꯦ? ꯍꯟꯗꯛꯁꯨ ꯌꯦꯡꯉꯛꯇꯦ꯫ ꯐꯤꯔꯦꯞꯄ ꯃꯥꯏꯊꯣꯡ ꯁꯣꯛꯈ꯭ꯔꯦ ꯑꯐꯤꯡ ꯑꯐꯥꯏꯗ꯫ ꯑꯁ! ꯃꯃꯤꯠ ꯃꯅꯥꯁꯨ ꯈꯪꯎ ꯏꯁꯤꯟꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯦ? ꯃꯤꯠꯇ ꯇꯤꯟ ꯑꯃ ꯄꯥꯏꯁꯤꯟꯈ꯭ꯔꯦ, ꯄꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯀꯗꯥꯏ ꯌꯦꯡꯒꯦ ꯑꯩ? ꯍꯥꯏꯔꯒ ꯃꯁꯥ ꯅꯛꯁꯤꯜꯂꯤ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛ ꯅꯛꯅ꯫
ꯈꯨꯅꯤꯡ ꯀꯥꯡꯂꯞ ꯏꯁꯤꯜꯂꯤꯕ ꯃꯃꯤꯠꯇꯨꯗ ꯌꯦꯡꯅꯕ ꯅꯣꯟꯈꯠꯂꯛꯏ ꯃꯃꯤꯠꯇꯨꯁꯨ ꯁꯤꯖꯤꯟꯅꯩ ꯅꯛꯁꯤꯜꯂꯛꯄꯒꯤ ꯆꯩꯔꯛꯇꯅꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯂꯥꯏꯕꯛꯇ ꯃꯆꯤꯟꯅ ꯐꯠ ꯊꯦꯡꯈꯤ ꯃꯥꯜꯂꯦ ꯋꯥꯔꯧꯔꯤꯕ ꯁꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯊꯦꯝꯈꯤꯕ ꯃꯑꯣꯡꯗ ꯇꯥꯝꯅꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯍꯟꯗꯣꯛꯂꯒ ꯂꯦꯞꯈꯤ ꯃꯃꯥꯏꯁꯨ ꯈꯤꯇꯪꯈꯛ ꯄꯛꯆꯅ ꯉꯥꯡꯁꯤꯟꯈꯤ ꯃꯥꯜꯂꯦ ꯂꯝꯍꯦꯟꯕ ꯃꯉꯣꯟꯗꯁꯨ ꯌꯦꯡꯈꯤ ꯐꯤꯔꯦꯞꯄ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯣꯟꯊꯅꯁꯨ ꯌꯦꯡꯂꯛꯏ ꯍꯧꯖꯤꯛꯇꯤ ꯍꯟꯖꯤꯟꯅꯔꯦꯀꯣ ꯑꯁꯨꯛꯌꯥꯝ ꯅꯨꯡꯁꯤꯔꯀꯥꯟꯁꯤꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯕ꯭ꯔꯦꯛ ꯑꯞ ꯇꯧꯔ ꯂꯩꯕꯒ ꯉꯝꯃꯔꯣꯏ ꯄꯨꯡ ꯈꯔ ꯀꯥꯏꯅꯔꯨꯔꯦ ꯌꯥꯔꯦ ꯑꯃꯨꯛꯁꯨ ꯃꯤꯅꯣꯛ ꯍꯟꯖꯤꯜꯂꯒ ꯇꯞꯊꯅ ꯄꯨꯡ ꯊꯦꯡꯉꯦ ꯆꯪꯉꯣ ꯄꯣꯊꯥꯔꯨꯔꯣ ꯇꯥꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯇꯥꯝꯅꯥꯗ ꯌꯦꯡꯉꯤ ꯃꯥꯅ ꯈꯪꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯏꯈꯠꯂꯤ ꯄꯥꯏꯈꯠꯄꯒ ꯀꯩ ꯍꯥꯏꯔꯛꯑꯕꯅꯣ ꯌꯥꯝ ꯊꯨꯅ ꯄꯥꯈꯠꯅ ꯁꯣꯔꯛꯏ ꯆꯠꯅ ꯀꯩꯅꯣ ꯍꯥꯏꯁꯦ